Assalamualaikum warahmatullahi wabarakatuh. Ngasi Rozagi ahan benumit. Ngasi ahing sehari sagadoriba. Kasi gamari lenana. Iftar amasung Rozagi niyat amading duwagi matang ng ngasi hongkar thamjage. Lamdam asida leiriba Muslim isilnaw singna aikoigi Roza amasung iftargi dua tawba matamda aikoina simjin sajin isana simjin sajalaga dua semaga tawba Allahgi Rasul amasung magi sahaba singa takpi tambiramdaba amadi daif hadis tagi lawtholaga madu amal tawnaba hotnaba sahih hadis aduna nathairaga thamba madig matangda video asi semjage ahanbada Rozagi niyat haibasi Thabuk khudimak chummi niyat ke loina tawi aina karbar tauba aina saksaba aina namazhonba aina nupi thiba aina paisa taloba aina mapan thoba aina dukan chaloba khudimak tu niyat ki makha pole sel bukhari da sumna hai aina toriba thabuk adugi adunu utpani agi niyat asi aina utle ada praman tawi kana gumba man langpai jatuna nupi gi damakta langpai jatlaba lam kaya chatlaba pitri mum kam chatlaba nupi damakta madu magi niyat ne badu man ningi badugi chatlibne badu aina ngasi thongana thoga kabuk am leru ge dukan dagi thokpase madu aina ningna thokdam natteba aina thongan ba ngatang thokke natraga hanjim na sangugen sa ise aina tholamadi janga ise aina ningubdagi changa ibneba aduna kanagumba amna aina masongena khallaga man waju tawraidu adu masagi niyat oja kharabneba kandi magi niyat tun magi thabuk ta ine kanagumba amna ngasi rujai hengani ana hara hagu hingda hagul aga man sak sang thong cha na thak tawrido adu magi niyat oiki bagi niyat toki bagi neba niyat to bai thamoida ai thamoida ninggi buduneba adun thamoida ninggi budun maram organeba hingda hagul idu adu ahinga hawgalaga thamoji ningi bigi mamora ahinga hawgalaga mal sak saga daru kandabu sak saw lura kandabu ai roza tawgani na maka niyat taw bai base tayuna bani masi wakhal yaudaba gyan yaudaba mi singa tawda thabukne ado amana niyat haibasi mipum khudima thabuk khudima afaba thabak taw ki phattabe thabak ki loima niyat tawnai thamoji ningi du ne arsi simman da koina aina chimpha pore ibiduna tebni arsi aduna niyat thamoji ning bai baduni aduna thamoji ning potuna ni ngasi thabuk taw batamda thamoji ning budi potun thabuk en tori hatani ala afaba niyat tawde afaba thabuk taw afata niyat tawde afata thabuk taw aduna kana guma kharana aikoigi ramzan siga mari lena dua ama semi hariba dua se aikoina thibada amasing kana gumna hadis kya am thira paras phangrodaba makon sinun sajin ba haib tare adada sumne iri bi sawmi ghadin nawaitu min shahri ramzan haibadi aina ni tawjadi roza tha sigi manungdagi hayengi numit ki roza henge haina sa ahing hawat laga fajr namaz son bagi hotna raba ja lawro matamda sibu ni haina makato ba basi wano haji karino tawi sai badi haying gesi karino ba Islam dharma dadi magrib ki matungda noma pan bane ba amana khalor jinong thin nga tang khoi fajana ma sungdo ngadang tumubdu adu hagolaga ma da haying ni nongalaga haying ni khamja ni da sagi Islam dadi sagi magrib ta oira bane bane khoi gi matam ma hauki ba se ada mana ngasigi sam sana ngasigi matam Saturday tarik se Saturday se ngasi magrib tadi sandi ne ngasi si ku Islam da lomajing ne ba lomajing gi cara ne ba hinga wala sa to se adu sari ba sara adu amaka hagut laga amaka hayengi ne man rujai hematar gadi ma haido art thoktre ba aduna masi aran bani adu ani juba amana masi hadis lekti sahaba sing torom bagi kaisu lete masi mon simjalaga mi hingna wana chimpha puhallaga pulum ohellaga kan hotnare ade iftar da so maka iftar party da budaso
ꯑꯩꯈꯣꯏꯒꯤ ꯏꯐꯇꯥꯔꯁꯤꯡ ꯇꯧꯕꯗꯁꯨ ꯑꯣꯟꯅ ꯇꯩꯅꯕ ꯍꯗꯤꯁ ꯂꯩꯇꯕ ꯏꯐꯇꯥꯔ ꯑꯃ ꯇꯧꯏ ꯏꯐꯇꯥꯔꯒꯤ ꯗꯨꯋꯥ ꯑꯃ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯕ ꯍꯧꯕꯗ ꯕꯤꯁꯃꯤꯜꯂꯥ ꯁꯣꯜꯂꯒ ꯆꯥꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯂꯥꯝꯒꯤ ꯂꯤꯆꯠꯂꯣꯟ ꯑꯃꯅꯤ ꯑꯍꯥꯟꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯆꯥꯕꯗ ꯕꯤꯁꯃꯤꯜꯂꯥꯅ ꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯏꯐꯇꯥꯔꯒꯤ ꯗꯨꯋꯥ ꯍꯥꯏꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯗꯨꯋꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯀꯛꯅꯕ ꯂꯩꯇꯦ ꯕꯤꯁꯃꯤꯜꯂꯥ ꯍꯥꯏꯔꯒ ꯑꯩꯅ ꯈꯨꯔꯃꯥꯗꯨ ꯅꯠꯇ꯭ꯔꯒ ꯏꯁꯤꯡꯗꯨ ꯊꯛꯀꯅꯤ ꯑꯗꯨꯒ ꯍꯦꯛ ꯊꯛꯊꯕꯒ ꯅꯠꯇ꯭ꯔꯒ ꯍꯦꯛ ꯆꯥꯕꯒ ꯖꯍꯕꯜ ꯖꯃꯥ wa abtatal uruk wa sabatal azar haina azar insha Allah haina sumaina akhoi iftargi sumaina tawgani masi ka diaw he kanda hadis Abu Dawud hadis number 2357 degini hari hadis sahih hadis ni adu hojiki adunu atai moina sina tabato moina aran maktani daif hadis maktani sida zahabal jamaa wa abtatal uruk wa sabatal azar insha Allah an harise khawrangba si kokre singlisuna om khasi loina chokhatle amasung aigi sawab kidamakta ngasi helibu jasi sawab kidamakta ala na ngon so pina berakani insha Allah ala ningbira budi sineba aikoina asaina saidegi numthin numi chopa ra torkibegi asadu ala da thmena ko thambane baina maka magi iftar do tawraga roza do nomagi thugairaga tam loibagi asini roza amana masigi duasi iftar songani aduga aikoina roza tawsa like hukumgi matungna tawbane ba akhoi apam da nateba adana kana gumana sina taba topa duwa moina semi ba kholi badu khoigi hadis leite adu aran bani khoi shehri moina semi patu adu iftar gi na moin tor dai hadis ni iftar to bagi di bismillah na hogani aduga ngasai ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡꯗꯨ ꯊꯛꯑ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯌꯣꯝ ꯌꯣꯠꯊꯔ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯈꯨꯔꯃꯥ ꯑꯃ ꯆꯥꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯗꯨꯋꯥ ꯑꯗꯨ ꯁꯣꯟꯕꯤꯒꯅꯤ ꯑꯁꯤꯅꯤ ꯑꯁꯦꯡꯕꯗꯤ ꯁꯤ ꯍꯥꯏꯔꯒ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ